ꯄꯨꯝꯅꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯅ ꯏꯀꯨꯞꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯁꯤ ꯃꯤ ꯂꯥꯏ ꯑꯅꯤꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯒꯨ ꯃꯍꯥꯛꯅ ꯈꯣꯏꯃꯣꯝ ꯑꯍꯨꯝꯈꯛ ꯁꯦꯝꯂꯝꯃꯤ꯫ ꯈꯣꯏꯃꯣꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯣꯏꯃꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯡꯒꯟꯁꯤꯡ ꯑꯗꯨꯗ ꯀꯨꯔꯥꯛꯀꯤ ꯃꯁꯥꯒꯨꯝꯅ ꯌꯥꯝꯅ ꯐꯖꯕ ꯃꯁꯥꯁꯤꯡꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯈꯣꯏꯃꯣꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗꯒꯤꯅ ꯑꯃꯗ ꯄꯥꯏꯕ ꯉꯝꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯁꯦꯝꯕ ꯈꯣꯏꯃꯣꯝ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯅ ꯂꯥꯏꯖꯥ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯒꯤꯅ ꯅꯨꯃꯤꯠꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯤꯟꯊꯥꯁꯨ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯍꯥꯛꯀꯤ ꯁꯤꯟꯊꯥꯗꯤ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯅꯆꯤꯡꯕ ꯁꯤꯡ ꯑꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯄꯥꯜꯍꯟꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯥꯒꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯑꯁꯤꯅꯤ, ꯑꯃꯁꯨꯡ ꯅꯨꯃꯤꯠꯂꯩꯒꯤꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯉꯥꯜꯍꯟꯕꯅꯤ꯫ ꯑꯁꯪꯕꯤ, ꯂꯥꯏꯖꯥ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯂꯩꯅ ꯑꯁꯪꯕꯤ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯥꯏꯊꯣꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯨꯁꯨꯛ ꯃꯨꯅ ꯖꯨꯝ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯨꯜ ꯑꯃꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯖꯥ ꯅꯨꯃꯤꯠꯂꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯃꯤꯠꯂꯩ, ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ, ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯅꯤꯡꯉꯤ꯫" ꯅꯨꯃꯤꯠꯂꯩ ꯂꯥꯏꯖꯥꯒꯤ ꯋꯥ ꯑꯗꯨꯗ ꯁꯨꯒꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯂꯥꯏꯖꯥ, ꯑꯩꯕꯨ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯈꯣꯏꯅꯅꯦ ꯙꯃꯥ ꯑꯃ ꯍꯦꯜꯂꯤꯀꯣ꯫" ꯑꯁꯪꯕꯤꯁꯨ ꯂꯥꯏꯖꯥ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯗꯨꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯃꯤꯠꯂꯩ, ꯂꯥꯏꯖꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯁꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯑꯩꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫" ꯑꯁꯨꯝꯅ ꯆꯤꯡꯒꯨ ꯃꯍꯥꯛꯅ ꯁꯦꯝꯕ ꯈꯣꯏꯃꯣꯝ, ꯂꯥꯏꯖꯥ, ꯑꯁꯪꯕꯤ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯈꯨꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯈꯨꯜ ꯑꯗꯨꯗ ꯂꯧ ꯀꯨꯝꯕ ꯆꯠꯀꯗꯕꯒꯤ ꯂꯥꯛꯄ ꯈꯨꯟꯖꯥ ꯈꯔꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯈꯨꯟꯖꯥ ꯑꯃꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯟꯗꯛ ꯆꯍꯤꯗꯤ ꯈꯣꯏꯃꯣꯝꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯤꯌꯨꯀꯣ꯫" ꯑꯁꯪꯕꯤꯅ ꯈꯨꯟꯖꯥ ꯅꯍꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ, ꯍꯟꯗꯛꯇꯤ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯒꯗꯣꯏꯅꯤ꯫" ꯈꯨꯟꯖꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯪꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯃꯗꯨ ꯑꯣꯏꯔꯗꯤ..." ꯂꯥꯏꯖꯥꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯔꯥꯏ ꯆꯠꯀꯗꯕꯅꯣ?" ꯈꯨꯟꯖꯥ ꯑꯃꯅ ꯂꯥꯏꯖꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯧ ꯀꯨꯝꯃꯨꯗꯣꯏꯅꯤ, ꯇꯨ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯗ꯫" ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯕꯨ ꯃꯈꯨꯠ ꯊꯤꯜꯂꯒ ꯈꯨꯟꯖꯥ ꯑꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯈꯣ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯛꯂꯅꯤ꯫" ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯑꯁꯪꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯨꯟꯖꯥꯁꯤꯡ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ?" ꯈꯨꯟꯖꯥ ꯅꯍꯥ ꯑꯗꯨꯅ ꯑꯁꯪꯕꯤꯅ ꯍꯪꯂꯤꯕ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯃꯤꯅꯤ ꯀꯩꯅꯤ ꯈꯪꯗꯕ ꯃꯍꯥꯛꯄꯨ ꯎꯍꯧꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯃꯍꯥꯛꯁꯦ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯣꯏꯅ ꯇꯧꯏ ꯍꯥꯏ꯫ ꯑꯗꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯁꯪꯕꯤꯅ, "ꯃꯥꯗꯤ ꯀꯩꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯗꯨꯝ ꯂꯥꯛꯏꯕ?"
ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯊꯤꯕ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯕꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯍꯦꯛ ꯑꯍꯥꯟꯕ ꯎꯕ ꯄꯣꯠꯁꯛ ꯁꯥ ꯉꯥ ꯍꯨꯏ ꯍꯧꯗꯣꯡ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯐꯥꯔꯒ ꯄꯨꯔꯒ ꯆꯤꯡ ꯑꯁꯤ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯈꯨꯟꯖꯥ ꯅꯍꯥꯗꯨꯒꯤ ꯋꯥꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤꯁꯨꯅꯦ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏꯗꯨꯅ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯈꯤꯗꯅ ꯃꯍꯥꯛꯅ ꯐꯥꯔꯒ ꯏꯆꯥꯗꯨ ꯄꯨꯕꯤꯈ꯭ꯔꯦ꯫ ꯏꯆꯥꯗꯣ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯝꯃꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯑꯩꯗꯤ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯂꯥꯏꯖ, ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯒ ꯅꯨꯃꯤꯠꯂꯩꯅ ꯈꯣꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯗꯣ ꯅꯈꯣꯏꯁꯤꯡꯗꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩ? ꯅꯨꯃꯤꯠꯂꯩꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯈꯣꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯣꯟꯖꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯨꯝꯗ ꯉꯟꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯆꯪꯗꯨꯅ ꯂꯩꯅꯤ, ꯑꯗꯨꯒ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯈꯣꯟꯖꯥꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯈꯣꯟꯖꯥꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖꯅ ꯑꯁꯪꯕꯤ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯁꯪꯕꯤꯅ ꯂꯥꯏꯖꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯐꯔꯦꯁꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥꯁꯤꯡꯁꯦ ꯑꯃꯨꯛ ꯇꯧꯔꯨꯔꯁꯤ꯫ ꯅꯨꯃꯤꯠꯂꯩꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟꯊꯥ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯒ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯄ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯣꯏꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯖ, ꯑꯁꯪꯕꯤ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯟꯖꯥ ꯑꯃꯅ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠꯂꯩꯅ ꯎꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯂꯩ ꯈꯨꯟꯖꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁꯪꯕꯤ, ꯂꯥꯏꯖ, ꯅꯣꯏꯕꯨ ꯎꯍꯧꯕ꯭ꯔꯣ? ꯍꯧꯖꯤꯛ ꯈꯨꯟꯖꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯣ? ꯅꯨꯃꯤꯠꯂꯩꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯀꯔꯤꯁꯨ ꯎꯍꯧꯗꯕꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯈꯪꯗꯤꯌꯦ, ꯑꯩꯈꯣꯏꯗꯤ ꯎꯍꯧꯗꯦꯅ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯅꯨꯃꯤꯠꯂꯩ, ꯑꯁꯪꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯝꯕ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏꯗꯣ ꯂꯥꯛꯑꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯁꯪꯕꯤꯅ ꯅꯨꯃꯤꯠꯂꯩꯒꯤ ꯋꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯈꯪꯗꯤꯌꯦ ꯅꯨꯃꯤꯠꯂꯩ, ꯃꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯉꯜꯂꯤꯌꯦ, ꯂꯥꯛꯑꯝꯒꯗꯧꯗꯤ ꯃꯥꯟꯗꯤꯌꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯏꯍꯥꯛ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨ ꯃꯈꯣꯏꯕꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯣꯛꯂꯒ ꯁꯥꯎꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯍꯥꯛꯄꯨ ꯎꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠꯂꯩꯗꯤ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯎꯕꯃꯛꯇꯗ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯃꯤꯠꯂꯩꯒꯨꯝꯅ ꯀꯤꯕꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯗꯤ ꯅꯨꯃꯤꯠꯂꯩꯕꯨ ꯎꯕꯃꯛꯇꯗ ꯃꯁꯥ ꯑꯗꯨ ꯇꯥꯔꯪꯕꯗ ꯂꯩꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ?
ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯛꯇꯝ ꯑꯁꯤꯗꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯤ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯛꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯗꯅꯦ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯈꯣꯏꯒꯨꯝꯅ ꯄꯤꯛꯇꯦ ꯃꯈꯣꯏꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏꯕꯨ ꯈꯣꯏꯃꯣꯝꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯅꯪꯒꯟꯁꯤꯡꯗꯁꯨ ꯐꯖ ꯐꯖꯕ ꯀꯨꯔꯥꯛꯀꯨꯝꯅ ꯇꯧꯕ ꯃꯁꯥ ꯑꯃꯝꯁꯨ ꯂꯣꯏꯅ ꯄꯥꯜꯂꯤꯅꯦ ꯁꯣꯝꯗꯗꯤ ꯅꯨꯃꯤꯠꯂꯩ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯤꯕꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯂꯥꯏꯖ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯒ ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯇꯥꯅꯕ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯪꯕꯤ ꯅꯨꯃꯤꯠꯂꯩ ꯑꯁꯤ ꯑꯣꯏꯅ ꯃꯥꯜꯂꯤ ꯉꯁꯥꯏ ꯀꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯣ ꯃꯁꯛ ꯑꯁꯤ ꯌꯥꯝꯅ ꯀꯤꯌꯦ ꯑꯩꯗꯤ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯑꯩꯅꯦ ꯃꯆꯤ ꯑꯃꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯪꯕꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯂꯥꯏꯖ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯇꯥꯅꯕ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯎꯔꯒ ꯃꯃꯟꯒ ꯅꯣꯛꯂꯤꯁꯤꯕꯣ ꯑꯁ ꯏꯁꯥꯁꯤꯁꯨ ꯀꯤꯕꯅꯅꯦ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨꯅꯦ ꯅꯪꯗꯧꯅ ꯃꯆꯤ ꯑꯃꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝꯅ ꯇꯞꯅ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠꯂꯩꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯅꯨꯃꯤꯠꯂꯩꯗꯤ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯈꯨꯕꯥꯛ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯔꯝꯃꯤ ꯂꯥꯏꯖ ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠꯂꯩꯕꯨ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯩꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯠꯂꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯂꯩ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯀꯣꯅꯨꯡꯒꯨꯝꯅ ꯇꯧꯕ ꯌꯨꯝ ꯑꯃꯗ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠꯂꯩ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯄꯨꯔꯒ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯅ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠꯂꯩꯕꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠꯂꯩꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯕꯗ ꯑꯩꯗꯤ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ ꯅꯨꯃꯤꯠꯂꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯀꯩꯒꯤ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯕ ꯑꯩ ꯉꯝꯃꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯖꯩ ꯅꯪ ꯀꯅꯥꯅꯣ ꯅꯪꯗꯤ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯑꯩ ꯑꯃꯨꯛꯇ ꯅꯪꯒꯨꯝꯅ ꯇꯧꯕ ꯎꯗ꯭ꯔꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯑꯁꯪꯕꯤꯒ ꯂꯥꯏꯖꯒꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯅꯤ ꯑꯩ ꯆꯠꯀꯦ ꯅꯨꯃꯤꯠꯂꯩ ꯋꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯁꯥ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯤꯛꯄ ꯁꯣꯔ ꯍꯣꯟꯐꯝ ꯃꯈꯨꯟ ꯃꯆꯥ ꯑꯃꯈꯛꯇ ꯄꯥꯟꯕ ꯎꯄꯨ ꯑꯃꯗ ꯍꯦꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯨꯃꯤꯠꯂꯩꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯅꯨꯃꯤꯠꯂꯩꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠꯂꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯕꯁꯨ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯆꯪꯕ ꯉꯝꯍꯜꯂꯝꯗꯦ ꯂꯥꯏꯖ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯂꯩꯕꯨ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯐꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯈꯨꯜ ꯀꯌꯥ ꯑꯃꯗ ꯃꯥꯏꯀꯩ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯃꯝꯅꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯨꯝꯅ ꯃꯁꯤꯗꯁꯨ ꯅꯠꯇꯅ
ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯐꯪꯗꯕ ꯃꯔꯝꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯑꯃꯁꯨ ꯈꯣꯏꯖꯤꯜꯂꯛꯇꯨꯅ ꯁꯤꯖꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯜ ꯀꯌꯥ ꯑꯃꯗꯁꯨ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯐꯪꯗꯕ ꯃꯔꯝꯅ ꯈꯨꯟꯖꯥ ꯃꯁꯤꯡ ꯈꯪꯗꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯕꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯠꯂꯩꯒꯤ ꯁꯤꯟꯊꯥ ꯑꯗꯨꯕꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯃꯤꯠꯂꯩꯒꯤ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯜ ꯀꯌꯥꯗꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠꯂꯩꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯃꯤꯠꯂꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠꯂꯩꯁꯨ ꯑꯗꯨꯃꯉꯥꯏ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠꯂꯩꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯨꯃꯤꯠꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯑꯩꯅ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯍꯥꯏꯕꯁꯤ ꯌꯥꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯨꯃꯤꯠꯂꯩ ꯌꯥꯝꯅ ꯁꯥꯎꯅ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩ ꯂꯩꯅꯤꯡꯗꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩ ꯆꯠꯀꯦ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯑꯩ ꯑꯀꯤꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯀꯤꯗꯦ꯫ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨ ꯅꯨꯃꯤꯠꯂꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯃꯤꯠꯂꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯄꯨ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯦ꯫ ꯅꯪꯅ ꯎꯄꯨ ꯑꯗꯨꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯅꯪꯕꯨ ꯊꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦꯀꯣ? ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯈ꯭ꯔꯁꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯍꯦꯛꯇ ꯆꯪꯂꯛꯄ ꯉꯝꯃꯣꯏ, ꯑꯩꯅ ꯂꯩꯔꯤꯈꯩꯅꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨ ꯅꯨꯃꯤꯠꯂꯩꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯂꯩ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯂꯩꯕꯨ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯐꯥꯖꯤꯟꯈꯤꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯃꯗꯤ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠꯂꯩꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯕꯒꯦ? ꯍꯟꯗꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯨꯟ ꯀꯌꯥ ꯑꯃꯗ ꯃꯉꯥꯜ ꯐꯪꯗ꯭ꯔꯤꯕꯁꯤ? ꯈꯨꯟꯖꯥ ꯀꯌꯥꯗꯤ ꯃꯉꯥꯜ ꯑꯃꯠꯇ ꯐꯪꯂꯛꯇꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯁꯨ ꯃꯉꯥꯜ ꯑꯃꯠꯇ ꯐꯪꯗꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯤꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤ ꯋꯥꯕ ꯇꯥꯔꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯩ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯅ ꯂꯩꯕ ꯑꯩ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯥꯏꯖ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯁꯤꯗ ꯀꯥꯞꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯈꯨꯜ ꯑꯃꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯃꯤꯅꯤ ꯀꯩꯅꯤ ꯈꯪꯗꯕ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯅꯨꯃꯤꯠꯂꯩꯕꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯁꯨ ꯂꯥꯏꯖꯅ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯃꯉꯥꯜ ꯑꯃꯠꯇ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯟꯊꯥꯁꯤꯡ ꯑꯁꯤꯕꯨ ꯇꯧꯕ ꯉꯝꯗꯦ꯫ ꯀꯌꯥꯔꯛ ꯍꯣꯠꯅꯗꯨꯅ ꯌꯦꯡꯂꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣꯁꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠꯂꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯕꯗꯗꯤ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯥꯁꯨ ꯊꯥꯖꯔꯨꯗꯦ ꯑꯗꯨꯝꯅ ꯆꯤꯛꯊꯛ ꯑꯗꯨꯗ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ
ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯅꯨꯃꯤꯠꯂꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯪꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯃꯤꯠꯂꯩꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯊꯤꯔꯒ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯛꯄꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯣꯏꯅ ꯇꯧꯕ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯑꯗꯨ ꯎꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯅ ꯍꯦꯛ ꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯅꯨꯃꯤꯠꯂꯩꯕꯨ ꯊꯤꯕ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯂꯩꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯁꯨꯝ ꯅꯨꯃꯤꯠꯂꯩꯕꯨ ꯊꯤꯅ ꯊꯤꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯐꯝꯃꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯊꯝꯂꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯎꯄꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯡꯂꯒ ꯎꯄꯨ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯟꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯎꯔꯛꯇꯕꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯎꯄꯨ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯄꯨ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯨꯕꯗ ꯃꯁꯥ ꯑꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯂꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯃꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠꯂꯩꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯑꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯩꯅ ꯊꯤꯔꯛꯂꯤꯕꯁꯤ, ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯨꯃꯤꯠꯂꯩꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯗꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯨꯝꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯃꯤꯠꯂꯩꯕꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯅꯪꯒꯤ ꯏꯇꯥ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯝ ꯑꯁꯤꯕꯨ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯉꯝꯕꯅꯤ꯫ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯎꯕꯃꯛꯇꯗ ꯅꯪꯕꯨ ꯈꯪꯍꯧꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯣ ꯃꯗꯨꯗꯪꯗꯤ ꯅꯪꯅ ꯄꯤꯕꯤꯌꯨ꯫ ꯑꯩ ꯇꯁꯦꯡꯅꯃꯛꯀꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯂꯩꯕꯨ ꯎꯄꯨ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯂꯩꯁꯨ ꯌꯥꯝꯅ ꯇꯞꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯁꯨ ꯅꯪꯕꯨ ꯎꯕꯃꯛꯇꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯪꯅ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯣ ꯑꯩꯅ ꯄꯤꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯍꯥꯠꯂꯣ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯥꯡꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯇꯥꯔꯛꯄ ꯏꯗꯣ ꯏꯁꯤꯡ ꯑꯣꯏꯅ ꯑꯣꯟꯈꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯄꯤꯊꯛꯑꯣ꯫ ꯑꯩꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯂꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯊꯥꯡ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯂꯩꯕꯨ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕు ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯨꯃꯤꯠꯂꯩꯅ ꯄꯤꯔꯛꯄ ꯊꯥꯡ ꯑꯗꯨꯅ ꯇꯧꯔꯒ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯂꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯇꯪꯈꯥꯏ ꯀꯩ ꯇꯪꯈꯥꯏ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯏ ꯑꯗꯨꯅ ꯑꯣꯜꯂꯛꯄ ꯏꯁꯤꯡ ꯑꯗꯨꯕꯨ ꯅꯨꯃꯤꯠꯂꯩꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯂꯩ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯄꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯅꯔꯒ
ꯅꯨꯃꯤꯠꯂꯩꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯃꯥꯒꯤ ꯁꯤꯟꯊꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯄꯨꯟꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯅꯨꯃꯤꯠꯂꯩꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫